ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯣꯏ ꯕꯖꯤꯌꯥ, ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯃꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯅꯆꯥ ꯅꯨꯄꯥꯒ ꯅꯃꯧ ꯅꯨꯄꯤꯒꯅ ꯇꯧꯔꯤꯕ ꯁꯦꯕꯥ ꯑꯁꯤꯕꯨ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕ꯭ꯔꯣ? ꯍꯥ? ꯃꯣꯏ ꯕꯖꯤꯌꯥ, ꯏꯆꯥ ꯏꯃꯨ ꯑꯅꯤꯒꯤ ꯁꯦꯕꯥꯗ ꯄꯦꯟꯕ ꯅꯤꯡꯈ꯭ꯔꯗꯨꯅꯅꯦ ꯀꯨꯏꯅꯕꯨ ꯍꯤꯡꯅꯤꯡꯉꯛꯇ꯭ꯔꯦꯗ ꯑꯩꯗꯤ꯫ ꯃꯣꯏ ꯕꯖꯤꯌꯥ, ꯈꯔ ꯀꯨꯏꯅ ꯍꯤꯡꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯏꯊꯟꯇꯅꯦ ꯍꯨ ꯊꯛꯂꯒꯔ ꯀꯔꯤꯅꯣ ꯁꯤꯖꯈ꯭ꯔꯒꯦ꯫ ꯍꯩ ꯃꯃꯥ, ꯑꯗꯨꯝꯅ ꯋꯥꯈꯜ ꯄꯤꯛꯊꯗꯨꯅꯅꯦ ꯐꯠꯇ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ ꯇꯧꯏꯗꯤ꯫ ꯅꯆꯥ ꯅꯃꯧ ꯑꯅꯤꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕ ꯅꯁꯨ ꯁꯤꯒꯤ ꯈꯜꯂꯒꯅꯦ ꯍꯤꯡꯈꯤꯁꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔꯗꯤ꯫ ꯏꯁꯨꯒꯤ ꯈꯜꯂꯒꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯁꯥꯡꯅ ꯍꯤꯡꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯏꯆꯥ ꯏꯃꯧ ꯑꯅꯤꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤꯅꯦ ꯈꯨꯗꯛꯁꯤꯗ ꯊꯋꯥꯏ ꯊꯥꯅꯤꯡꯂ ꯄꯣꯠꯅꯤ꯫ ꯍꯩ ꯇꯨꯃꯤꯟ ꯂꯩꯔꯣ, ꯅꯁꯨ ꯅꯨꯄꯥꯁꯤ ꯂꯥꯛꯏ꯫ ꯕꯕꯥ, ꯋꯥ ꯑꯃ ꯇꯝꯕꯤꯌꯨꯔꯥ? ꯀꯔꯤ ꯋꯥꯅꯣꯅꯦ? ꯏꯁꯨꯅ ꯅꯕꯣꯛꯀ ꯄꯨꯄꯨꯒꯗ ꯇꯝꯒꯗꯧꯔꯤ ꯋꯥꯗꯨꯕꯣ? ꯇꯝꯃꯨꯅꯦ ꯇꯝꯃꯨꯅꯦ꯫ ꯑꯗꯨꯕꯨꯔꯨ ꯄꯨꯄꯨ, ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏꯍꯧꯔꯤꯕ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯁꯦ ꯊꯕꯛ ꯍꯥꯏꯔꯦ ꯁꯨꯕꯁꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯆꯥꯛꯁꯨ ꯄꯤꯖꯔꯣꯏ ꯁꯤꯅꯅꯦ ꯍꯥꯏꯍꯧꯔꯤꯕ꯫ ꯐꯥꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯗ ꯅꯃꯥꯒ ꯅꯄꯥꯒꯅ, ꯏꯕꯨꯒꯤ ꯁꯅꯥ꯫ ꯄꯨꯄꯨ, ꯐꯥꯒꯤ ꯇꯧꯕ ꯅꯠꯇꯤꯌꯦ, ꯈꯪꯉꯕ? ꯑꯁꯦꯡꯕꯩꯁꯨ ꯆꯥ ꯐꯧꯗꯦ꯫ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕꯗ ꯑꯗꯨꯗ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯒꯤ ꯆꯦꯡ ꯁꯔꯨꯛꯇꯣ ꯌꯥꯎꯗꯤꯌꯦ, ꯑꯩ ꯎꯔꯦ꯫ ꯃꯣꯏ ꯕꯖꯤꯌꯥ, ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅꯤꯕꯨ ꯍꯤꯡꯈꯤꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯃꯃꯥ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯤ ꯅꯪꯕꯨ, ꯏꯁꯨꯒꯤ ꯃꯃꯥꯡ ꯑꯁꯤꯗ꯫ ꯄꯨꯄꯨꯒꯤ ꯁꯅꯥ, ꯆꯠꯂꯨ ꯌꯨꯝꯗ ꯅꯃꯥꯅ ꯀꯧꯕꯗꯅꯦ ꯄꯨꯄꯨ ꯍꯣꯏꯗꯒꯤ ꯈꯨꯝꯂꯛꯂꯕꯗꯤ ꯑꯃꯨꯛ ꯐꯨꯕꯤꯅꯤ ꯅꯃꯥꯒ ꯅꯄꯥꯒꯅ꯫ ꯍꯣꯏ ꯄꯨꯄꯨ, ꯑꯗꯨ ꯄꯨꯄꯨ ꯕꯨꯕꯣꯛ, ꯅꯈꯣꯏꯅꯤ ꯇꯨꯝꯂꯝꯈꯤꯅꯨꯀꯣ, ꯆꯥꯛ ꯂꯣꯏꯔꯒ ꯑꯩ ꯆꯥꯛ ꯄꯨꯔꯛꯇꯣꯏꯅꯤ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯒꯤ꯫ ꯍꯣꯏ ꯉꯥꯏꯔꯝꯒꯦ, ꯏꯁꯨ ꯂꯥꯛꯄꯅꯦ ꯅꯕꯣꯛꯀ ꯑꯩꯈꯣꯏꯅꯤ ꯉꯥꯏꯔꯝꯒꯦ꯫ ꯑꯗꯨꯗꯤ ꯄꯨꯄꯨ ꯕꯨꯕꯣꯛ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯍꯣꯏ ꯅꯨꯄꯥ, ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤꯀꯣ, ꯉꯁꯤꯗꯒꯤꯅꯦ ꯍꯅꯨꯕꯁꯤꯒ ꯍꯅꯨꯕꯤꯁꯤꯒꯅꯦ ꯆꯥꯛ ꯄꯤꯖꯕ ꯌꯥꯔꯣꯏ, ꯃꯈꯣꯏꯅꯤꯒꯤ ꯆꯥꯛ ꯑꯝꯇ ꯍꯥꯞꯇꯦ ꯑꯩꯗꯤ꯫ ꯍꯥꯞꯇ꯭ꯔꯕꯗꯤ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ? ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯉꯥꯡꯂꯒ ꯂꯩꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯅꯪꯕꯣ? ꯑꯗꯨꯅꯦꯕ, ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯅꯤ, ꯑꯗꯨꯅ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯔꯤꯁꯤ ꯅꯨꯄꯤ? ꯍꯣ ꯆꯨꯝꯃꯤ, ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥ ꯁꯅꯥꯗꯣ ꯀꯧꯕꯤꯔꯛꯑꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯃꯅꯥꯛꯇꯅꯦ ꯑꯃꯨꯛ ꯆꯪꯂꯝꯗꯅꯀꯣ, ꯅꯨꯄꯥ ꯑꯝꯇ ꯀꯧꯕꯤꯔꯣꯃꯤ ꯁꯠ꯫ ꯍꯣꯏ ꯑꯩ ꯀꯧꯔꯒꯦ꯫ ꯁꯅꯥ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯕꯥꯕꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦꯅꯦ, ꯆꯥꯛ ꯂꯣꯏꯗꯅꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯀꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯗꯤ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯁꯨ ꯀꯧꯔꯒꯦ, ꯆꯥꯛ ꯆꯥꯔꯁꯤꯅ꯫ ꯑꯁꯪꯕꯤꯅ, ꯍꯦ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯅꯨꯕ ꯍꯅꯨꯕꯤꯗꯣ ꯆꯥꯛ ꯆꯥꯔꯁꯤ ꯀꯧꯔꯣꯅ ꯍꯥꯏꯒꯦ? ꯍꯥ? ꯅꯪꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯨ ꯂꯥꯎ꯫ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀ ꯆꯥꯛ ꯆꯥꯗ꯭ꯔꯤꯐꯥꯎ ꯑꯩꯗꯤ ꯆꯥꯔꯣꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯆꯥꯔꯨꯔꯅꯨ, ꯆꯔꯥ ꯍꯦꯜꯂꯨꯀꯣ, ꯑꯩꯈꯣꯏꯗꯤ ꯆꯥꯔꯦ꯫ ꯆꯥꯔꯣ ꯅꯣꯏ ꯑꯅꯤꯗꯤ, ꯊꯕꯛꯇ ꯁꯨꯗꯕꯅꯤꯅ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯝꯃꯅꯤ꯫ ꯅꯪ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯁꯦ ꯑꯩ ꯆꯥꯊꯣꯛꯑꯒꯦꯀꯣ꯫ ꯌꯥꯔꯣꯏ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯁꯠ ꯃꯨꯜꯂꯤ ꯁꯅꯥ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯇꯨꯝꯈ꯭ꯔꯕ ꯀꯥꯟꯗ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯃꯄꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯒ ꯆꯥꯛꯈꯨꯝ ꯑꯅꯤ ꯑꯍꯨꯝ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ, ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯁꯦ ꯁꯤꯠꯇꯦ ꯍꯥꯏꯕꯅꯤꯗ ꯑꯃꯇ꯫ ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯍꯧꯒꯠꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ? ꯁꯠ ꯍꯧꯒꯠꯂꯣ, ꯑꯗꯨꯒꯅꯦ ꯋꯥꯏꯁꯤ ꯁꯤꯠꯂꯒ ꯋꯥꯏ ꯇꯩꯔꯣ, ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯥꯞꯄꯣ ꯍꯥꯏꯇꯥꯔꯗꯤ꯫ ꯕꯥꯖꯤ, ꯅꯪꯁꯨꯅꯤꯀꯣ ꯅꯃꯧꯅ ꯍꯥꯏꯖꯔꯤꯁꯦ꯫ ꯕꯥꯖꯤꯁꯨ ꯍꯧꯒꯠꯂꯒꯅꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯠꯂꯛꯑꯣ, ꯅꯃꯧꯒꯤ ꯏꯔꯨꯖꯅꯕ ꯊꯦꯡꯈ꯭ꯔꯅꯤꯀꯣ꯫ ꯃꯣꯏ ꯕꯥꯖꯤ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ?
ꯇꯥꯏ ꯇꯥꯏ ꯃꯃꯥ ꯀꯔꯤꯒꯤ ꯇꯥꯗꯅꯤ ꯑꯁꯨꯛ ꯇꯞꯅ ꯏꯃꯧꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯗꯕꯣ ꯀꯔꯤꯒꯤ ꯇꯥꯗꯕꯅꯣ ꯂꯥꯎ ꯂꯥꯎ ꯃꯩꯕꯁꯤ ꯍꯧꯒꯠꯂꯁꯤ ꯑꯗꯨꯒ ꯅꯃꯧꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯇꯧꯔꯨꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯈꯣꯡ ꯈꯔꯁꯤꯁꯨ ꯆꯥꯕ ꯐꯪꯗꯕ ꯇꯥꯔꯦ ꯃꯃꯥ ꯍꯧꯒꯠꯂꯦ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯕꯤꯅꯥ ꯍꯧꯒꯠꯂꯛꯂꯒ ꯃꯃꯧꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ ꯑꯁꯪꯕꯤ ꯆꯥꯛ ꯂꯣꯏꯔꯒ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯈꯨꯝ ꯈꯔ ꯍꯥꯞꯂꯒ ꯊꯅꯝꯂꯒ ꯊꯣꯔꯛꯂꯝꯃꯤ ꯁꯅꯥ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯄꯨꯒ ꯃꯕꯣꯛꯀꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯍꯥꯞꯄ ꯄꯨꯈꯝ ꯑꯗꯨꯗꯒꯤ ꯇꯪꯈꯥꯏ ꯍꯥꯞꯇꯨꯅ ꯊꯝꯕꯤꯔꯝꯃꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯕꯤꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯃꯁꯨ ꯅꯨꯄꯥꯅ ꯇꯧꯔꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯪꯕꯤꯒ ꯑꯆꯧꯕꯒꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯄꯨꯈꯝꯗꯒꯤ ꯆꯥꯛ ꯇꯪꯈꯥꯏ ꯂꯩꯔꯝꯗꯕꯗꯨꯗ ꯁꯥꯎꯅ ꯍꯥꯏꯅꯔꯝꯃꯤ ꯅꯨꯄꯤ ꯑꯩꯒꯤ ꯆꯥꯛꯁꯤ ꯐꯥꯎꯗꯤ ꯄꯨꯛꯇꯅ ꯄꯤꯖꯧꯗꯅ ꯅꯪꯁꯨ ꯏꯃꯥꯒ ꯕꯥꯖꯤꯒ ꯄꯤꯖꯗꯕꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗ꯭ꯔꯕ ꯅꯪꯕꯣ ꯅꯨꯄꯥ ꯅꯪ ꯂꯥꯡꯒꯅꯨꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯪꯒꯤꯗ ꯅꯠꯇꯦ ꯑꯩꯒꯤ ꯆꯥꯛꯁꯤꯁꯨ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯗ꯭ꯔꯤꯁꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯅꯪꯁꯨ ꯁꯤꯗꯤ ꯀꯅꯥ ꯆꯥꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯁꯨ ꯅꯆꯥꯅꯨꯄꯥ ꯃꯄꯨ ꯃꯕꯣꯛ ꯅꯤꯡꯕ ꯑꯃ ꯂꯩꯕꯗꯣ ꯀꯧꯔꯒ ꯍꯪꯕꯤꯌꯨ ꯃꯥꯅ ꯁꯣꯏꯗꯅ ꯄꯨꯔꯝꯒꯅꯤ ꯁꯅꯥ ꯕꯥꯕꯥ ꯑꯩꯒꯤ ꯆꯥꯛ ꯆꯥꯔꯤꯌꯦ ꯃꯥꯡꯒꯣꯟꯗ ꯍꯩ ꯅꯪ ꯆꯥꯛ ꯆꯥꯕꯒ ꯂꯥꯛꯏ ꯁꯤ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕ ꯅꯠꯇꯦ ꯅꯪ ꯅꯃꯥꯒ ꯑꯩꯈꯣꯏꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯧꯊꯣꯛꯄ꯭ꯔꯥ ꯕꯥꯕꯥ ꯑꯩꯗꯤ ꯂꯧꯊꯣꯛꯇꯤ ꯍꯩ ꯅꯆꯤꯟ ꯊꯤꯅꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯅꯄꯥ ꯆꯥꯛ ꯆꯥꯕꯩ ꯀꯧꯕ ꯆꯠꯂꯤꯉꯩꯗ ꯅꯪꯅ ꯇꯨꯃꯤꯟ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯥ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯕ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩ ꯂꯧꯊꯣꯛꯇꯤꯌꯦ ꯏꯃꯥ ꯄꯥꯕꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯆꯥꯛ ꯆꯥꯔꯤꯕꯗꯣ ꯌꯦꯡꯂꯨꯒꯦꯕ ꯅꯨꯄꯥ ꯅꯪ ꯑꯩꯈꯣꯏꯅꯤ ꯆꯥꯛ ꯁꯔꯨꯛꯁꯦ ꯁꯪꯉꯝꯃꯨꯀꯣ ꯍꯣꯏ ꯃꯣꯏꯕꯁꯤ ꯆꯥꯛꯇꯣ ꯁꯠ ꯆꯥꯊꯣꯛꯄꯤꯌꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅꯤꯅ ꯆꯥꯛ ꯆꯥꯕ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯥꯜꯂꯤ ꯍꯣꯏ ꯂꯣꯏꯔꯄꯣꯠꯅꯤꯗ ꯃꯥꯅ ꯆꯥꯛ ꯀꯌꯥꯝ ꯊꯤꯔꯛꯂꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯆꯥꯗꯣꯏꯅꯣ ꯆꯥꯛꯄꯨ ꯀꯗꯥꯏꯅꯣ ꯑꯩ ꯆꯥꯛꯈꯨꯝꯀꯁꯦ ꯁꯦꯡꯂꯒ ꯄꯨꯊꯣꯛꯆꯔꯒꯦꯁꯦ ꯁꯤꯗ ꯂꯩꯔꯦ ꯏꯃꯥ ꯏꯅꯦꯝ ꯀꯥꯗ ꯂꯩꯅꯦ ꯏꯃꯥꯒꯤ ꯑꯁꯪꯕꯤ ꯑꯩꯅ ꯅꯨꯡꯁꯤꯅꯕꯅꯤ ꯀꯥꯏꯅꯒ ꯏꯅꯦꯝ ꯀꯥꯗ ꯂꯩꯅꯦ ꯏꯃꯥꯒꯤ ꯑꯁꯪꯕꯤ ꯀꯥꯏꯅ ꯈꯨꯝꯖꯔꯛꯄꯁꯨ ꯁꯥꯔꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅೋ ꯅꯀꯧꯒꯩꯒꯗ ꯑꯁꯪꯕꯤ ꯅꯪꯕꯣ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯑꯩ ꯀꯔꯤꯅꯣꯃ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯊꯣꯛꯈ꯭ꯔꯒꯦ ꯁꯤꯕꯨ ꯀꯥꯅꯦꯅ ꯃꯅꯝ ꯏꯅꯝꯃꯦꯛ ꯅꯝꯊꯤꯈꯩ ꯃꯤ ꯂꯩꯅꯕ ꯀꯥꯕꯨ ꯃꯥꯟꯗ꯭ꯔꯦꯅꯦ ꯁꯤꯗꯤ ꯏꯅꯦꯝꯅ ꯀꯥꯁꯦ ꯋꯥꯏ ꯇꯩꯊꯣꯛꯀꯦ ꯈꯜꯂꯝꯕꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯈꯨꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯣꯛꯄꯤꯕ ꯌꯥꯕꯗꯨꯗ ꯁꯨꯝ ꯈꯨꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯈꯠꯅꯗꯕꯗꯣ ꯁꯤꯟꯕꯤꯔꯛꯀꯅꯨꯀꯣ ꯍꯅꯨꯊꯪꯗ ꯅꯃꯥꯏꯗꯨꯁꯨ ꯈꯔ ꯏꯀꯥꯏꯕ ꯈꯪ ꯕꯤꯅꯥ ꯉꯥꯡꯂꯨꯅꯨ ꯀꯩꯗꯧꯕꯒꯤ ꯅꯪꯕꯣ ꯑꯩꯅꯦ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯊꯤꯕ ꯈꯣꯟ ꯃꯌꯥꯝꯁꯦ ꯍꯣꯏ ꯃꯣꯏꯕꯁꯤ ꯑꯩ ꯈꯨꯝꯂꯔꯣꯏꯒꯦ ꯁꯛꯇꯥꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯁꯅꯥ ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯇꯣꯛꯏ ꯍꯩ ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯆꯥꯛ ꯇꯣꯛꯂꯕ꯭ꯔꯥ ꯍꯪꯅꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯀꯧꯏꯅꯣ ꯏꯃꯥ ꯅꯪꯅꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯀꯥꯗ ꯆꯪꯕ ꯍꯦꯛ ꯎꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯁꯅꯥ ꯃꯃꯥꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯀꯤꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯪꯂꯔꯣꯏꯒꯦ ꯍꯥꯏꯔꯒ ꯆꯪꯉꯝꯃꯣ ꯃꯗꯨꯗ ꯑꯩꯅ ꯐꯨꯕ ꯈꯨꯐꯨꯗꯤꯅꯦ ꯅꯪ ꯌꯦꯡꯉꯣ ꯑꯆꯧꯕꯅ ꯌꯥꯝ ꯉꯥꯡꯂꯨꯅꯨ ꯂꯥꯎꯗ ꯅꯨꯄꯤ ꯆꯥꯛ ꯆꯥꯊꯣꯛꯁꯤ ꯅꯪꯕ ꯆꯥꯛꯅꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯕꯅꯤ ꯆꯥꯊꯣꯛꯔꯁꯤ ꯂꯥꯎꯅꯦ ꯂꯥꯛꯑꯦ ꯍꯥꯏꯗ ꯌꯥꯗꯗꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯒꯤꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯏꯃꯨꯡꯁꯦ ꯃꯨꯠꯂꯅꯤꯌꯦ ꯑꯗꯨꯅꯅꯤ ꯕꯤꯅꯥ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯨꯡꯗ ꯃꯣꯏꯕꯁꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯃꯧꯒꯤ ꯑꯊꯤꯕ ꯃꯤꯆꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯗꯨꯅ ꯍꯤꯡꯈꯤꯁꯤ ꯍꯥꯏꯔꯤꯕꯅꯣ ꯕꯤꯅꯥ ꯀꯞꯀꯅꯨꯅꯦ ꯅꯪꯕꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯅ ꯀꯞꯄ ꯎꯕꯁꯦ ꯃꯣꯏꯕꯁꯤ ꯑꯩꯗꯤ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯏꯁꯨ ꯁꯅꯥꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯍꯥꯟꯅ ꯁꯤꯔꯝꯂꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯍꯩꯗꯤꯅꯦ ꯅꯪꯕꯨ ꯕꯤꯅꯥ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯈꯤꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯋꯥꯈꯜ ꯑꯣꯜꯂꯛꯄ꯭ꯔ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅꯗꯤ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯅꯆꯥ ꯅꯃꯧ ꯑꯅꯤꯁꯦ ꯋꯥꯈꯜ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ
ꯑꯍꯣꯡꯕ ꯎꯗ꯭ꯔꯒꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯁꯤꯈ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯄꯥꯈꯪ ꯐꯥꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕ ꯃꯄꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯪꯕꯤ ꯌꯦꯅꯈꯥꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯀꯣꯜꯂꯤꯛ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯒ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯤ ꯃꯅꯦꯝ ꯕꯤꯅꯥꯕꯨ ꯍꯧꯅ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯏꯃꯥ ꯑꯣ ꯏꯃꯥ ꯇꯥꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯍꯩꯅꯕꯤꯗꯣ ꯍꯦꯛꯇ ꯇꯧꯔꯒ ꯀꯧꯔꯒꯦ ꯍꯅꯨꯕꯤꯌꯥ ꯍꯅꯨꯕꯤ ꯑꯁꯪꯕꯤꯌꯥ ꯏꯃꯥ ꯂꯩ ꯇꯣ ꯍꯧꯖꯤꯛꯇꯗꯅꯦ ꯃꯅꯥ ꯄꯪꯕꯁꯦ ꯇꯥꯔꯩꯁꯤ ꯎꯔꯕ ꯍꯣ ꯇꯥꯔꯗꯤꯅꯦ ꯀꯣꯛ ꯊꯣꯛꯂꯛꯄ ꯀꯩꯗꯧꯒꯦ ꯍꯥ ꯅꯈꯣꯏꯒꯤ ꯀꯥ ꯃꯅꯝ ꯅꯝꯊꯤꯕꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯂꯥꯛꯏ ꯅꯀꯨꯕꯣꯛꯁꯦ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯗꯨꯗꯅꯦ ꯏꯃꯥꯅ ꯌꯥꯔꯦ ꯋꯥ ꯃꯈꯥꯒ ꯇꯥꯕꯤꯔꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯟꯅꯕ ꯊꯕꯛꯅꯦ ꯍꯣꯏ ꯏꯅꯦꯝ ꯍꯥꯏꯔꯔꯣꯏ ꯍꯥꯏ ꯏꯃꯨꯡꯗ ꯆꯪꯈꯤꯅꯣ ꯉꯥꯏꯈꯣ ꯆꯦ ꯁꯤꯗ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯦ ꯐꯖꯅ ꯁꯦꯡꯅ ꯑꯝꯇ ꯐꯦꯡꯗꯣꯛꯑꯣ ꯍꯣꯏ ꯏꯃꯥ ꯐꯦꯡꯂꯒꯦ ꯑꯗꯨꯒꯅꯦ ꯋꯥ ꯑꯃꯅ ꯅꯁꯨ ꯅꯨꯄꯥ ꯂꯪꯐꯩ ꯍꯜꯂꯛꯂꯒ ꯑꯩꯅ ꯀꯔꯤ ꯇꯧꯍꯜꯂꯤ ꯍꯪꯉꯛꯑꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯍꯜꯂꯤ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯏꯃꯥꯅꯦ ꯍꯥꯏꯗꯣꯛꯂꯣꯏ ꯏꯃꯧ ꯏꯕꯦꯝꯃ ꯑꯆꯧꯕ ꯃꯥꯁꯨ ꯄ꯭ꯔꯕ ꯆꯪꯂꯛꯂꯒ ꯍꯪꯂꯛꯏ ꯃꯃꯥꯅ ꯀꯣꯟ ꯐꯦꯡꯂꯤꯕꯗꯨ ꯊꯋꯥꯏ ꯎꯁꯤꯠꯇꯕꯒꯨꯝꯅ ꯏꯃꯥ ꯀꯣꯟ ꯐꯦꯡꯉꯤꯔꯣ ꯍꯣꯏꯅꯦ ꯏꯃꯥ ꯀꯣꯟ ꯐꯦꯡꯂꯤꯌꯦ ꯏꯃꯥꯒꯤ ꯑꯆꯧꯕ ꯐꯔꯦ ꯐꯦꯡꯉꯨ ꯈꯔꯁꯨ ꯅꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯈꯜꯂꯒ ꯍꯣꯏ ꯏꯃꯥ ꯐꯦꯡꯒꯦ ꯑꯁꯪꯕꯤꯅ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥ ꯑꯌꯥꯏꯕꯒ ꯂꯩꯕꯤꯔꯛꯎ ꯍꯥꯏꯕꯗꯨꯕꯨ ꯂꯩꯔꯛꯂꯕ꯭ꯔꯣ ꯍꯣꯏ ꯂꯩꯔꯦ ꯅꯪ ꯂꯩꯔꯣ ꯍꯥꯏꯕ ꯄꯣꯠ ꯑꯝꯇ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯩꯔꯛꯇꯕ ꯌꯥꯎꯈꯤꯕ꯭ꯔꯅꯦ ꯁꯪꯕꯤ ꯍꯣ ꯀꯣꯊꯔꯒ ꯂꯩꯕꯤꯔꯅꯣ ꯂꯩꯔꯛꯑꯗꯤꯅꯦ ꯑꯩꯈꯣꯏ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯍꯣꯏ ꯏꯃꯥ ꯀꯣꯟꯅ ꯐꯖꯅ ꯐꯦꯡꯉꯨꯀꯣ ꯍꯣꯔꯦꯟꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥ ꯑꯌꯥꯏꯕꯒ ꯊꯣꯡ ꯄꯤꯖꯗꯣꯏꯅꯤ ꯑꯆꯧꯕ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯕꯤꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯀꯣꯟꯅ ꯐꯦꯡꯂꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯄꯦꯟꯗꯅ ꯑꯩꯅꯗꯤ ꯑꯃꯈꯛ ꯄꯣꯛꯂꯕꯁꯨ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒꯗꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯅꯤ ꯈꯟꯗꯨꯅ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯏꯆꯥ ꯄꯤꯕ ꯑꯃꯇꯪ ꯄꯤꯕꯤꯅꯕ ꯅꯤꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯀꯔꯤꯅꯨꯡꯒꯤ ꯋꯥꯅ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯏꯆꯥ ꯄꯤꯕ ꯃꯥꯇꯕꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯈꯜꯂꯤ ꯑꯁꯪꯕꯤ ꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨ ꯂꯥꯎꯔꯛꯏ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ ꯀꯣꯟ ꯐꯦꯡꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯏꯃꯥ ꯂꯣꯏꯔꯦ ꯏꯃꯥ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯂꯣꯏꯔꯗꯤ ꯌꯥꯆꯪꯂꯛꯄꯒꯤ ꯊꯕꯛꯇꯣ ꯇꯧꯕ ꯀꯩꯗꯧꯒꯦ ꯍꯣꯏ ꯏꯃꯥ ꯇꯧꯔꯒꯦ ꯃꯃꯤꯡꯃꯛꯅꯒ ꯑꯁꯪꯕꯤ ꯀꯧꯁꯤꯜꯂꯦ ꯁꯪꯂꯒꯅ ꯃꯔꯣꯟ ꯑꯃ ꯉꯥꯡꯂꯤꯕ ꯃꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅꯒ ꯁꯥꯔꯛꯄꯅꯣ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕꯁꯤꯕꯣ ꯃꯥꯗ ꯅꯠꯇꯦꯗ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯆꯧꯕꯁꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯋꯥꯠꯇꯦ ꯍꯌꯨꯝ ꯁꯤꯗꯕ ꯋꯥꯔꯦ ꯍꯌꯩꯗꯤ ꯋꯥꯔꯦꯗꯀꯣ ꯕꯤꯅꯥꯏꯒꯤ ꯄꯨꯟꯁꯤꯁꯦ ꯊꯣꯛꯅ ꯋꯥꯔꯦꯗ ꯊꯦꯝꯕꯨꯡ ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯕꯤꯅꯥ ꯅꯪꯅ ꯁꯣꯜꯂꯤꯕꯗꯨꯕꯨ ꯀꯅꯥꯅ ꯇꯥꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤꯕꯅꯣ ꯃꯣꯏꯕꯁꯤ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯤꯟꯁꯦ ꯄꯦꯟꯅ ꯉꯥꯡꯅꯤꯡꯉꯤ ꯊꯃꯣꯏꯒꯤ ꯄꯦꯟꯗ꯭ꯔꯕ ꯃꯌꯥꯝ ꯑꯁꯤ ꯕꯤꯅꯥ ꯉꯥꯡꯂꯨꯔꯅꯨ ꯌꯥꯔꯦ ꯅꯪ ꯑꯩꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯈꯤꯅꯤ ꯍꯥꯏꯕꯒꯦ ngasi hayeng tamba ngamba nate moi basia bina imunggi thabak loisilingai mapureba thembungna lokana kana khukibagi makol tarami adubuma singlausiliba oibana mana muksang duna yenglurabadi mamau nupina isau soidan tawraklani khanduna changduna yenglutri imungda lehoba masang mongnasu yengbiramde makubokna lokana kana khuba taraga hendum sauraga hairei asangbina nupa karino hanubisina khalibisibo ha ngehak wakhalse ingna insang semgi tawbase magi lokhubasi yahantre amukta haibirusu wo cha lokse kurakano haidana hoi hoi hairuge
ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯂꯣꯛ ꯈꯨꯅꯤꯡꯉꯤꯁꯤꯕꯣ? ꯕꯥꯖꯤ, ꯕꯥꯖꯤ! ꯊꯦꯝꯕꯨꯡꯅ ꯋꯥꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯏꯄꯥꯒꯤ ꯑꯆꯧꯕ? ꯀꯔꯤ ꯍꯥꯏꯒꯦ ꯅꯠꯇꯦ ꯕꯥꯖꯤ, ꯕꯥꯖꯤꯅ ꯂꯣꯛ ꯀꯟꯅ ꯀꯟꯅ ꯈꯨꯔꯤꯕꯗꯣ ꯈꯨꯕꯤꯔꯛꯀꯅꯨ꯫ ꯁꯣꯝꯗ ꯅꯃꯧ ꯅꯨꯄꯤꯁꯦ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯄꯥ ꯈꯨꯔꯛꯂꯔꯣꯏꯒꯦ, ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯛꯂꯔꯣꯏꯒꯦ꯫ ꯏꯃꯧꯅ ꯏꯟꯁꯥꯡ ꯁꯦꯝꯕꯗ ꯀꯥꯏꯗꯅꯕ꯫ ꯁꯪꯕꯤ, ꯁꯪꯕꯤ ꯍꯥꯏꯔꯝꯂꯕꯅꯤ ꯑꯩꯅ ꯕꯥꯖꯤꯗ꯫ ꯐꯔꯦ ꯐꯔꯦ, ꯍꯥꯏꯕꯨ ꯍꯥꯏꯔꯝꯃꯗꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯍꯅꯨꯕꯁꯤꯅ ꯂꯣꯛ ꯄꯪꯈꯨꯗ ꯈꯨꯕ ꯑꯁꯤ꯫ ꯈꯨꯔꯔꯣꯏ ꯈꯨꯔꯔꯣꯏ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯝꯂꯕꯅꯤ ꯕꯥꯖꯤꯗ꯫ ꯊꯦꯝꯕꯨꯡ ꯂꯣꯛ ꯋꯥꯅ ꯋꯥꯅ ꯈꯨꯖꯔꯝꯕꯗꯨꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯕꯅꯤꯅ ꯃꯆꯤꯟꯗꯨ ꯐꯤ ꯑꯆꯧꯕ ꯑꯃꯅ ꯃꯦꯟꯁꯤꯜꯂꯒ ꯌꯥꯝ ꯋꯥꯅ ꯂꯣꯛ ꯈꯨꯔꯝꯃꯤ꯫ ꯋꯥꯅ ꯁꯨꯝ ꯂꯣꯛ ꯈꯨꯔꯝꯕꯗꯒꯤ ꯂꯣꯛ ꯈꯨꯕꯗꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯕꯤꯅꯥ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯀꯥꯗ ꯆꯪꯂꯛꯂꯒ ꯀꯧꯔꯛꯏ꯫ ꯃꯣꯏ ꯕꯥꯖꯤꯌꯥ, ꯑꯩ ꯊꯕꯛ ꯂꯣꯏꯔꯦ꯫ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩ ꯂꯨꯝꯈꯤꯒꯦ ꯃꯩ ꯊꯥꯒꯠꯂꯒ꯫ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕꯒ ꯀꯥꯎꯔꯨꯔꯦ꯫ ꯕꯤꯅꯥ ꯅꯍꯥꯟ ꯃꯈꯩ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯨꯡꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯝꯂꯛꯇ꯭ꯔꯕꯁꯤꯗ ꯃꯄꯥ ꯀꯟꯅ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯀꯧꯔꯛꯏ ꯃꯁꯥ ꯅꯣꯝꯗꯨꯅ꯫ ꯃꯣꯏ ꯕꯥꯖꯤꯌꯥ, ꯃꯣꯏ ꯕꯥꯖꯤ, ꯃꯣꯏ ꯕꯥꯖꯤꯌꯥ, ꯑꯆꯧꯕ, ꯑꯆꯧꯕ, ꯅꯄꯥꯁꯦ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦꯅꯦ꯫ ꯑꯆꯧꯕ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯎꯅꯦ꯫ ꯃꯣꯏ ꯕꯥꯖꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯤ ꯃꯣꯏ ꯕꯥꯖꯤ! ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯪꯕꯤ, ꯏꯃꯥꯅ ꯀꯞꯂꯤꯕꯁꯤꯕꯣ? ꯈꯪꯗꯦ ꯑꯩꯁꯨ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ, ꯇꯧꯁꯤꯟꯅꯩ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯍꯦꯛ ꯆꯠꯄꯗ ꯑꯩꯗꯤꯅꯦ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯗꯕꯅꯤ ꯈꯪꯖꯧ꯫ ꯆꯠꯂꯣꯏꯗ ꯆꯠꯂꯣꯏꯗ, ꯑꯗꯨꯗ ꯏꯃꯥꯅ ꯀꯞꯄꯁꯤꯗ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯕꯤꯅꯥ ꯄꯦꯟꯗꯅ ꯀꯞꯂꯗꯨꯅ, ꯃꯣꯏ ꯕꯥꯖꯤ, ꯅꯪꯗꯤ ꯑꯋꯥꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯆꯠꯂꯕꯣꯏꯔꯦꯗꯀꯣ꯫ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯕꯨ ꯏꯊꯟꯇ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯕꯨ ꯀꯔꯝꯅ ꯍꯤꯡꯍꯧ ꯍꯥꯏꯕꯅꯣ ꯃꯣꯏ ꯕꯥꯖꯤ? ꯅꯪ ꯌꯥꯎꯗꯅ ꯑꯩꯕꯨ ꯀꯔꯝꯅ ꯍꯤꯡꯍꯧ ꯍꯥꯏꯕꯅꯣ? ꯊꯋꯥꯏ ꯑꯁꯦ ꯄꯦꯟꯗꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯃꯣꯏ ꯕꯥꯖꯤ꯫ ꯅꯪꯅ ꯑꯁꯨꯛ ꯋꯥꯅ ꯁꯤꯈꯤꯕ ꯑꯁꯦ ꯑꯩꯕꯨ ꯏꯁꯨ ꯁꯅꯥꯅ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯒ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯃꯣꯏ ꯕꯥꯖꯤ? ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ? ꯅꯨꯄꯥ, ꯕꯥꯖꯤꯁꯤ ꯁꯤꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯗꯣ ꯃꯥ ꯁꯤꯅꯤꯡꯁꯤꯁꯅꯨ, ꯃꯅꯥꯛ ꯆꯪꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ꯫ ꯍꯣꯏꯕ ꯆꯪꯉꯣꯏꯕ, ꯑꯩꯕꯨ ꯌꯥꯝ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯅꯪꯁꯦ ꯁꯪꯕꯤ꯫ ꯈꯪꯖꯩꯗ ꯑꯩꯁꯨ, ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯅꯨꯄꯥ, ꯑꯩꯈꯣꯏꯅꯤꯗꯤ ꯕꯥꯖꯤ ꯁꯤꯔꯕꯁꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥ ꯑꯌꯥꯏꯕꯒ ꯊꯣꯡꯕꯗꯤ ꯆꯥꯁꯤꯀꯣ꯫ ꯑꯩꯗꯤ ꯆꯥꯅꯦꯅ ꯈꯟꯈ꯭ꯔꯦꯕ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯁꯤ ꯆꯥꯁꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯒ ꯁꯅꯥꯁꯨ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯃꯄꯨꯔꯗꯨꯅ, ꯑꯕꯣꯛ, ꯑꯕꯣꯛ, ꯅꯁꯨ ꯁꯅꯥ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯏ꯫ ꯑꯕꯣꯛꯀ ꯏꯄꯨꯒ ꯁꯦꯕꯥ ꯇꯧꯅꯕ ꯅꯁꯨ ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯔꯛꯏ꯫ ꯑꯁꯪꯕꯤ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯁꯅꯥ ꯍꯜꯂꯛꯂꯕꯗꯤ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ? ꯃꯄꯥꯟꯗ ꯎꯔꯥꯎ ꯊꯔꯥꯎꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯄꯥꯁꯨ ꯍꯜꯂꯛꯑꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯪꯉꯣ ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯂꯩꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯁꯅꯥꯗ꯫ ꯇꯥꯗ ꯀꯅꯥꯅꯣ ꯃꯥꯗꯤ? ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗꯗꯤ ꯇꯥꯗꯒꯤ ꯏꯃꯥ ꯏꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯕꯣꯛꯀ ꯏꯄꯨꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯏꯃꯥ ꯄꯥꯕ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯁ ꯂꯩꯅ, ꯅꯪꯁꯤꯗꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈꯤꯗ꯭ꯔꯦꯗ꯫ ꯌꯨꯝꯊꯪꯅꯕꯅꯤ ꯃꯣꯏꯗꯤ, ꯋꯥꯈꯜꯁꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ꯫ ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ, ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯉꯩ ꯃꯣꯏꯗꯤ꯫ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ꯫ ꯏꯄꯨꯒ ꯕꯣꯛꯀ ꯊꯣꯛꯂꯛꯇ꯭ꯔꯤ, ꯇꯥꯗ꯭ꯔꯕ ꯀꯔꯤꯅꯣ? ꯍꯣꯏ꯫ ꯏꯁ, ꯀꯌꯥ ꯐꯠꯇ꯭ꯔꯤ ꯃꯆꯥꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ꯫ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯌꯨꯝꯊꯪꯅꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯗꯅ ꯃꯁꯦ꯫ ꯑꯁꯨꯝꯅ ꯐꯜꯂꯣꯏ ꯈꯪꯉꯝꯃꯗꯤ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯑꯝꯒꯗꯧꯅꯤꯅꯦ꯫ ꯑꯕꯣꯛ, ꯑꯕꯣꯛ, ꯑꯩ ꯍꯜꯂꯦ ꯑꯕꯣꯛ, ꯍꯧꯒꯠꯂꯣ꯫ ꯕꯤꯅꯥ ꯇꯨꯝꯂꯝꯕꯗꯒꯤ ꯋꯥꯅ ꯍꯧꯒꯠꯂꯛꯂꯒ ꯃꯁꯨ ꯅꯨꯄꯥ ꯁꯅꯥ ꯎꯕꯗ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛꯀꯤ ꯁꯅꯥ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯑꯕꯣꯛꯇꯤ ꯏꯁꯨ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯂꯛꯇ꯭ꯔꯦꯅꯤ ꯑꯕꯣꯛꯀꯤ ꯁꯅꯥ꯫ ꯑꯕꯣꯛ, ꯀꯩ ꯀꯞꯄꯤꯅꯣ? ꯁꯤ ꯀꯞꯀꯅꯨꯁꯤ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯀꯞꯇꯣꯏ ꯁꯔꯨꯛꯅꯦ ꯍꯧꯖꯤꯛꯇꯤ ꯅꯣꯛꯑꯁꯦ꯫ ꯑꯩꯅꯅꯦ ꯑꯕꯣꯛꯀ ꯏꯄꯨꯒ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯗꯅ ꯁꯦꯕꯥ ꯇꯧꯅꯕ ꯅꯁꯨ ꯅꯨꯄꯤ ꯄꯨꯔꯛꯂꯕꯅꯤ꯫
Laina, abokta kurumo. Hoi tada, abwa nasuna kurumjari. Haugatlo. Isudi masak othokna phajakreda. Abokna nungsibibagi nasubu sak phajana ubibani abo. Sanana, abok ipudi udi kai jakrage. Haloiraga sonjilaglaga nahina koisi chalisibu kamai toina khoi ipusibo. Bina masu sanana dum nanglakpaduda kapladuna wari pumulirami. Sanadi saubagi pankai leiramdi mamampa anibu. Lainasu binana wari pumulibadai khanglami. Aduna ma pukningda sapyungna khankirami. Ahal oiraba solaba makoi anibu otpagi laman mana khumlage haina. Asang bisauna hairi mapureba asaubada. Nasanu pasina langphaidik halakpada. Asumna tawni khangamadi hanubi sisunya hanubadugi matung inaduna thabiramgadabani aina. Asangbi nangmu tumi leuni. Nang sauziti hanagum napangal kandrabani ne. Husiki nangsu imagum hanuraklabani. Adunane hanagum tawudo tawranu. Is aibu kadaida haloiriba. Ho aidinya hanagum naha oizari. Aduga aina karigi hanagum wa ngangloi Ngangningi kusi, saningi kusi, tawduribasi aina. Namau nupisi na seba tawnaba tawsinaw haibani nangwa. Karigi tawsinaba nangphudanya aigi seba tawhan giengo horendi masigi maunawasi. Laina masu tarami manimna makuda hariwato. Is aibu nangphuda seba tawhoni kainaga. Kanidan nangso horendagi aina. He. Laina ikti khangdaba kasu sari. Laina. Nang mo kadai lagi? Ay silay kari hagi tada. Ising asabs na abok sa amukta iruzabi silaw ni. Hoy, ay su abok to iruzage haidana ising sokliye pukrita tada. Adudi ay ising asabs sa sumang na puto amoro. Hoy, putok pirang mo tada. Asam taw na sana madilay na makoy anisang duna. Mabok po sumangda nung sayay duna. Ising asaba na sit na nanuzatok pirami. Asang bimadi masamu anina manem na taroy matawdo mit naradun haidai. Mit siyon thok na nakakreda ko tawdo sari singsya. Apok papok pinaseba taw bini khangdi. Hayeng sini nga sini khangdraba hanubi sibudi. Irugalu zabiradana. Ha. Haidi sauning badi laydana nukning bana. Sanana. Ima, nuu kaino imadi nuktan da laikridudi matam supada. Isadi hayre. Nupi thihibadagi wagasya yam ngang baire. Inim sabi nupi malawrakpadagidi. Ima wa ngangbada kusi ko lang ngangano mina tabda nungayroy. Imagi magul sapsana khangmana sanay si. Asawba imungdagi parabab thuraklaga hayre. Hey, angang nang na hanggang na wa ngang limhag si kanano. Nangi kanano. Taksi kasi khangdaba kasu sardana. Nang si ngang ning bawa naning taw na ngang pangzaribado. Namas na pokpiramagi ngang pangzaribani. Bina nga sidi tanza sare khaladunu kumlaklami. Hay, asawba, nang sunya, nang si, nang ginipigi misang-sang dana. Napaga ay gabu otlipa, pisaning driba. Nang ginipigi misang-sang lipa do. Napaga ay gana, laipang kuding sato na nirubagini. Kanglabra, asang bisaw na. Tupa imong sang silaw, masaksing siga niya, wansin na ning di ay. Hoy, siyang aslaw asangni. Binana. Sakta sina tawthorakpa thabak nabu kayam jugot sagani age. Magi nupi na haibu walaw ba natana. Yengoy, isulay na abok wa haigi ngasidi. Hoy abok, haibiyo na suda. Pataba migi matawtam ki kakhan ganu ko. Apaba migi matawtam. Nangi nanem asigi matawtam labadi. Nangi punsi do awaba na piktan gani ko. Hoy abok, ado abok ay abok na haibu kudimak loy na injagi. Aduga wapaw makakso haisagi abok kinapamda na suna. Hayo, isuna haining bado. Abok, imasya amuktadi wakal tahanjagi. Aduna madam krade isu imagum na patabisagi. Bina nga kallaba matungda. Hoy, isuna pamado tawzaro. Abok na manghol pirabani ko. Hoy abok, Laina sakum na sangagtuna sakum madu lairiba sabayaba pumba makoy kada pusinduna thanami. Cheng haptuna thamliba chengphu adudagisu sengsindu sitnar lauthoklaga makoy kada pusilei. Chengphu dusu madu ubada asangbina hairei sauna. Hai, karino nangna tawribado? Ha?
ꯆꯦꯡꯒꯗꯣ ꯅꯈꯣꯏꯒꯤ ꯀꯥꯗ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯄꯨꯁꯤꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯆꯦꯡꯐꯨꯒꯗꯣ ꯅꯈꯣꯏꯒꯤ ꯀꯥꯗꯒ ꯊꯥꯡꯖꯤꯜꯂꯗꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯉꯨꯟ ꯆꯦꯡꯐꯨꯔꯣ ꯍꯥ ꯂꯩꯅꯥ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ ꯑꯕꯣꯛ ꯀꯩꯄꯨꯒ ꯄꯥꯕꯒ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯦꯡꯐꯨꯁꯦ ꯑꯕꯣꯛꯅ ꯄꯥꯟꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯃꯧ ꯍꯦꯛ ꯑꯣꯏꯔꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤꯅ ꯉꯔꯥꯡ ꯐꯥꯎꯕ ꯏꯃꯥꯅ ꯆꯦꯡꯐꯨꯁꯦ ꯄꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯆꯦꯡꯐꯨꯁꯦ ꯄꯥꯟꯅꯔꯅꯤ ꯑꯗꯨꯅ ꯆꯦꯡꯐꯨꯁꯦ ꯑꯩꯈꯣꯏ ꯀꯥꯗ ꯊꯝꯃꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯁꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯛꯂꯒ ꯂꯥꯛꯂꯕ ꯏꯃꯨꯡꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯆꯦꯡꯐꯨꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯆꯦꯡꯐꯨꯁꯦ ꯑꯕꯣꯛꯀꯤ ꯑꯋꯨꯟ ꯆꯦꯡꯐꯨꯅꯤ ꯏꯁ ꯆꯤꯟꯗꯣ ꯂꯩꯇꯣꯟꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯍꯣꯏ ꯏꯕꯦꯝꯃ ꯍꯣꯏꯗꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯏꯃꯥꯅ ꯍꯦꯟꯅ ꯆꯤꯟꯗꯣ ꯂꯩꯇꯣꯟ ꯐꯔꯤꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯅꯪꯒ ꯉꯥꯡꯅꯕꯒꯅꯦ ꯉꯝꯖꯄꯣꯟꯇꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯁꯪꯕꯤ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯑꯩꯅꯗꯤ ꯃꯥꯒ ꯄꯥꯟꯅꯕ ꯉꯝꯅꯕ ꯆꯤꯟꯁꯦ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕꯝ ꯑꯣꯏꯔꯒ ꯃꯥꯅ ꯑꯣꯏꯅꯒ ꯍꯥꯏꯖꯩꯁꯤ ꯌꯦꯡꯉꯨꯅꯤ ꯑꯩꯒ ꯉꯥꯡꯗꯕ ꯉꯝꯖꯄꯣꯠꯇꯦ ꯀꯥꯏꯅꯒ ꯅꯣꯛꯅꯤꯡꯕꯅ ꯁꯤꯔꯦꯗ ꯑꯩꯗꯤ ꯏꯃꯥ ꯅꯪꯒꯤꯅ ꯇꯧꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯅꯥꯅ ꯃꯅꯦꯝ ꯑꯁꯪꯕꯤꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯍꯟꯕ ꯍꯧꯔꯛꯂꯝꯃꯤ ꯕꯤꯅꯥꯗꯤ ꯃꯁꯨ ꯑꯅꯤꯅ ꯁꯦꯕꯥ ꯀꯟꯅ ꯇꯧꯕꯗꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯈꯠꯂꯛꯂꯝꯃꯤ ꯑꯩꯅ ꯈꯪꯈ꯭ꯔꯕꯅꯦꯕ ꯃꯁꯤ ꯄꯨꯝꯕꯁꯤ ꯍꯥꯟꯅ ꯅꯨꯄꯤꯕꯨ ꯊꯤꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯅꯥꯁꯦ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯁꯣꯏꯗꯅ ꯇꯣꯡꯈꯤꯅꯦꯁꯤ ꯃꯥ ꯑꯩꯕꯨ ꯀꯗꯥꯏꯗ ꯅꯨꯄꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯉꯒꯦ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯕꯗꯤ ꯑꯩ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯈꯣꯏ ꯄꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯦ ꯑꯉꯥꯡ ꯅꯪꯅꯦ ꯅꯪ ꯌꯥꯝ ꯍꯦꯃꯜꯂꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯤꯕꯁꯤꯗ ꯅꯪ ꯅꯋꯥꯡꯂꯕꯅꯤ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯑꯍꯜꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯕꯤꯕꯁꯤꯗ ꯌꯥꯝ ꯀꯥꯝ ꯍꯦꯟꯖꯤꯜꯂꯤ ꯅꯨꯄꯥ ꯍꯣ ꯅꯨꯄꯥ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯃꯄꯥꯟꯗ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥꯁꯦ ꯅꯪꯕꯨ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯣ ꯊꯣꯛꯂꯛꯑꯦ ꯑꯩ ꯀꯔꯤꯅꯣ ꯁꯅꯥ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯃꯥꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯣ ꯍꯥ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎ ꯇꯥꯕꯅꯤ ꯅꯪ ꯊꯛꯈꯥ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ ꯂꯩꯅꯥ ꯃꯣꯡ ꯍꯥꯗꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯆꯥꯛ ꯌꯥꯝꯅ ꯆꯪꯅꯅꯕ ꯈꯟꯅꯕꯤꯔꯛꯑꯅꯨ ꯈꯤꯠ ꯑꯩꯕꯨ ꯄꯥꯕꯗ ꯃꯅꯤꯡꯗ ꯄꯩꯔꯒ ꯂꯩꯔꯤꯕ ꯁꯤꯡꯗꯣ ꯆꯥꯛꯆꯥ ꯃꯥꯡꯗ ꯈꯥꯏꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯁꯤꯡꯗꯣ ꯈꯥꯏꯗ꯭ꯔꯗꯤꯅꯦ ꯑꯩꯗꯤ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯀꯣ ꯍꯣꯏ ꯈꯥꯏꯔꯨꯔꯒꯦ ꯆꯥꯛꯅꯒ ꯃꯔꯣꯜ ꯑꯃ ꯂꯥꯃꯛꯄꯅꯤ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯏꯃꯥ ꯅꯪꯁꯨ ꯁꯨꯃꯥꯡꯁꯦ ꯋꯥꯏ ꯁꯤꯠ ꯅꯥꯟ ꯇꯩꯊꯣꯛ ꯇꯩꯗ꯭ꯔꯤꯗꯅ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏ ꯑꯩꯅ ꯅꯪꯅ ꯆꯥꯛ ꯄꯤꯖꯗ꯭ꯔꯁꯨ ꯌꯥꯏꯅ ꯆꯥꯕꯤꯔꯣꯏ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯀ ꯑꯃꯠꯇ ꯐꯔꯦꯗ ꯍꯣꯔꯦꯟꯗꯒꯤꯗꯤ ꯃꯤ ꯑꯃꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯔꯣꯏ ꯋꯥꯏ ꯑꯗꯨꯝ ꯁꯪꯉꯦ ꯇꯨꯝꯃꯨꯈꯤꯒꯦꯗ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯁꯪꯕꯤ ꯃꯈꯣꯏ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ ꯑꯆꯧꯕ ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯕꯒ ꯃꯈꯣꯏ ꯀꯥꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯕꯨ ꯁꯨꯃꯥꯡꯁꯦ ꯋꯥꯏ ꯇꯩꯊꯣꯛꯑꯁꯨ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯋꯥꯏ ꯇꯩꯗꯣꯔꯤꯕ ꯑꯩꯗꯤ ꯇꯩꯔꯣꯏꯗ ꯇꯩꯗ꯭ꯔꯤꯕꯅꯤ ꯑꯩꯒꯤꯁꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯆꯥꯔꯣꯏ ꯅꯨꯄꯥ ꯅꯪꯁꯨꯅꯦ ꯆꯥꯛ ꯆꯥꯕ ꯆꯪꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯦ ꯌꯥꯝ ꯐꯥꯎꯏ ꯃꯥ ꯀꯌꯥꯝ ꯐꯥꯎꯕꯅ ꯌꯦꯡꯒꯦ ꯆꯥꯛ ꯂꯥꯝꯕꯅ ꯆꯔꯤꯇ ꯇꯧꯔꯨꯕꯩꯁꯦ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯅ ꯑꯃꯨꯛ ꯊꯤꯡꯉꯕ ꯅꯪꯅ ꯑꯣ ꯉꯁꯤꯗꯤ ꯑꯆꯧꯕ ꯑꯩꯁꯦ ꯆꯥꯛ ꯆꯥꯗꯕ ꯇꯥꯔꯕ ꯂꯩꯅꯥ ꯉꯁꯤꯗꯤ ꯇꯧꯕ ꯌꯥꯎꯅ ꯆꯥꯛꯇꯨ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯔꯝꯃꯤ ꯕꯤꯅꯥꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕꯅꯣꯅꯦ ꯏꯁꯨꯒꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯕꯣ ꯃꯅꯝ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯅꯦ ꯑꯕꯣꯛ ꯁꯔꯦꯡ ꯊꯣꯡꯉꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯁꯨꯔꯦ ꯑꯕꯣꯛꯅ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯏꯃꯥ ꯏꯄꯦꯝꯃ ꯑꯗꯨꯗꯤ ꯅꯕꯣꯛ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜꯅꯤꯗꯅ ꯃꯅꯝꯅꯒ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯍꯣꯏ ꯑꯕꯣꯛ ꯍꯧꯔꯁꯤ ꯁꯅꯥꯅ ꯑꯕꯣꯛ ꯆꯥꯛꯇꯣ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨꯀꯣ ꯍꯣꯏ ꯆꯥꯁꯤꯟꯒꯦ ꯑꯗꯣ ꯅꯃꯥꯒ ꯅꯄꯥꯒꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯎꯗ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯃꯣꯏꯕꯣ ꯑꯕꯣꯛ ꯏꯃꯥꯅ ꯅꯁꯨ ꯅꯨꯄꯤꯅꯅꯦ ꯁꯨꯃꯥꯡꯋꯥꯏ ꯇꯩꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯆꯥꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯅ ꯏꯃꯥꯅ ꯆꯥꯛ ꯆꯥꯔꯨꯅꯨ ꯍꯥꯏꯕꯒꯤ ꯆꯥꯗ꯭ꯔꯤꯕ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯃꯇꯨꯅ ꯍꯥꯏꯕ ꯏꯟꯖꯔꯕꯗꯤ ꯃꯥ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯑꯁꯪꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯥꯛꯅꯒ ꯃꯔꯣꯜ ꯑꯃ ꯂꯥꯝꯈꯠꯂꯛꯄꯅꯦ ꯄꯨꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯣꯡꯒꯠꯂꯛꯄꯅꯦ ꯃꯣꯏꯒꯤ ꯁꯔꯦꯡ ꯊꯣꯡꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯗꯤ ꯆꯥꯅꯤꯡꯕꯅ ꯇꯤꯟꯒꯁꯤ ꯇꯥꯔꯦꯗ ꯅꯇꯤꯟ ꯇꯥꯔꯗꯤ ꯆꯪꯁꯤꯜꯂꯒ ꯆꯥꯔꯨꯁꯨꯗꯅ
ꯆꯥꯔꯣꯏ ꯆꯥꯛ ꯑꯃꯇ ꯃꯁꯤꯒꯤ ꯃꯧ ꯑꯐꯥꯎꯕꯤ ꯁꯤꯟꯊꯣꯡꯕ ꯆꯥꯛꯀꯅꯦ ꯑꯩ ꯆꯥꯔꯣꯏꯌꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯥꯕ ꯆꯪꯉꯨꯔꯁꯨ ꯎꯁꯤꯠꯈꯤꯔꯣꯏꯌꯦ ꯃꯁꯤꯒꯤ ꯃꯧꯅꯥꯎ ꯑꯁꯤꯅ ꯅꯪꯅ ꯇꯟꯕꯗ ꯑꯩꯁꯨ ꯌꯥꯎꯅ ꯆꯥꯛ ꯄꯤꯖꯗ꯭ꯔꯦꯅ ꯅꯪꯅ ꯏꯟꯖꯥꯡꯅꯒ ꯍꯥꯎꯕꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯩ ꯀꯣꯏ ꯑꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯁꯨ ꯀꯥꯟꯅꯔꯣꯏꯌꯦ ꯈꯪꯉꯕ ꯅꯪꯅ ꯐꯅ ꯆꯥꯅꯤꯡꯉꯁꯨ ꯑꯩꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯗꯕ ꯇꯥꯔꯦ ꯃꯥ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯩꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯃꯥꯅ ꯊꯣꯡꯕꯒ ꯆꯥꯔꯣꯏ ꯃꯥꯅ ꯉꯝꯃꯤꯕꯨ ꯆꯥꯛꯈꯨꯝꯒꯁꯦ ꯃꯥꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯈ꯭ꯔꯗꯅ ꯃꯔꯥ ꯂꯩꯖꯗꯕ ꯑꯩꯁꯨ ꯅꯪꯅ ꯆꯔꯥ ꯍꯦꯟꯕ ꯌꯥꯎꯗꯧꯔꯕ ꯑꯆꯧꯕꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛ ꯊꯤꯅꯁꯨ ꯇꯝꯃꯝꯃꯤꯗꯀꯣ ꯅꯣꯡꯗꯝꯕ ꯅꯪꯅ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯁꯪꯕꯤ ꯑꯃꯗꯤ ꯑꯆꯧꯕ ꯆꯥꯗ ꯊꯛꯇꯕ ꯀꯨꯏꯔꯛꯂꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯍꯦꯜꯂꯗꯨꯅ ꯃꯈꯣꯏ ꯀꯥꯗ ꯑꯣꯛ ꯈꯣꯡꯗꯨꯅ ꯀꯞꯂꯝꯃꯤ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯑꯁꯪꯕꯤꯅ ꯑꯩꯕꯨ ꯆꯥꯛ ꯈꯖꯤꯛꯇ ꯄꯤꯖꯕꯤꯌꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯆꯔꯤꯁꯦ ꯇꯠꯇꯨꯅ ꯁꯤꯗꯧꯔꯦ ꯆꯥꯛ ꯑꯁꯪꯕꯤ ꯅꯪꯅ ꯐꯠꯃꯟꯗꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯈꯤꯕꯅꯤꯀꯣ ꯀꯔꯤꯅꯣꯗ ꯅꯨꯄꯥ ꯁꯤꯕꯨ ꯑꯩꯅ ꯐꯜꯂꯣꯏꯒ ꯌꯥꯎꯅ ꯐꯠꯈꯤꯗꯕ꯭ꯔꯣ ꯃꯤ ꯁꯤꯗꯤ ꯃꯁꯥꯒꯤ ꯐꯠꯂꯛꯇꯕꯁꯤꯕꯣ ꯅꯪꯒꯤ ꯃꯁꯥꯒꯤ ꯐꯠꯂꯛꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯣꯡꯐꯝ ꯅꯛꯏ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯑꯩ ꯂꯥꯟꯖꯔꯦ ꯆꯥꯛ ꯈꯖꯤꯛꯇ ꯄꯤꯖꯕꯤꯌꯣ ꯑꯩꯕꯨ ꯆꯥꯛꯏꯁꯤꯡ ꯈꯖꯤꯛꯇ ꯄꯤꯊꯛꯄꯤꯌꯣ ꯑꯩꯕꯨ ꯀꯅꯥꯅꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯅ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯤꯊꯛꯄꯤꯌꯣ ꯑꯩ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯖꯔꯔꯣꯏꯌꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯁꯅꯥ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯀꯞꯄ ꯂꯥꯎꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅꯥꯗ ꯂꯩꯅꯥ ꯄꯥꯕꯒ ꯏꯃꯥꯒꯁꯦ ꯆꯥꯛ ꯂꯩꯍꯧꯔꯕꯗꯤ ꯏꯁꯤꯡꯒ ꯆꯥꯛꯀꯗꯣ ꯈꯤꯇ ꯄꯤꯖꯧꯁꯨ ꯆꯠꯂꯣ ꯍꯣꯏ ꯆꯥꯛꯄꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯁꯔꯨꯛ ꯈꯥꯛꯏꯗ ꯑꯩꯅ ꯃꯣꯏꯅ ꯃꯨꯛꯄꯁꯤꯗ ꯆꯥꯗꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯄꯤꯖꯧꯁꯨ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯄꯨꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯣꯏ ꯄꯤꯖꯧꯔꯒꯦ ꯂꯩꯅꯥ ꯏꯁꯤꯡꯒ ꯆꯥꯛꯀ ꯄꯨꯔꯗꯨꯅ ꯆꯪꯉꯛꯏ ꯃꯀꯨꯕꯣꯛ ꯃꯅꯦꯝꯄꯣꯛꯀꯤ ꯀꯥꯗ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕ ꯆꯥꯛ ꯆꯥꯔꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯗ ꯊꯛꯇꯕꯗ ꯅꯌꯥꯡꯒꯗꯣ ꯂꯣꯏꯅ ꯀꯪꯁꯤꯜꯂꯤ ꯏꯃꯥꯒ ꯄꯥꯕꯒ ꯅꯣꯏ ꯑꯅꯤꯃꯛ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯅꯥꯅ ꯃꯅꯦꯝꯒ ꯃꯀꯨꯕꯣꯛꯀꯒꯤ ꯆꯥꯛ ꯑꯗꯨ ꯈꯥꯏꯗꯣꯛꯂꯒ ꯄꯤꯔꯝꯃꯤ ꯑꯁꯪꯕꯤ ꯑꯃꯗꯤ ꯑꯆꯧꯕ ꯆꯥꯛ ꯑꯗꯨ ꯐꯪꯖꯗ ꯈꯨꯆꯥ ꯆꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯪꯕꯤꯅ ꯍꯥꯎꯈ꯭ꯔꯦꯗ ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡꯁꯦ ꯑꯩꯅ ꯄꯪꯉꯨꯗꯅ ꯐꯠꯂꯨꯗꯗꯅ ꯆꯥꯕ ꯐꯪꯗ꯭ꯔꯤꯕꯅꯦꯕꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯈꯣꯝꯗꯨ ꯀꯤꯠ ꯅꯝꯂꯗꯨꯅ ꯆꯥꯁꯤꯜꯂꯝꯃꯤ ꯕꯤꯅꯥ ꯆꯩꯁꯨ ꯁꯨꯗꯨꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯅꯤꯡꯂꯕꯗꯤ ꯑꯐꯕꯤ ꯃꯅꯦꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧꯋꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯍꯥ ꯏꯃꯥ ꯑꯩ ꯉꯁꯤꯗꯒꯤ ꯑꯐꯕꯤ ꯃꯅꯦꯝ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯆꯧꯕꯅ ꯐꯠ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯑꯗꯨꯗꯤ ꯐꯠꯇꯕꯤ ꯃꯧ ꯃꯅꯦꯝꯗꯤ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯤꯕ ꯅꯪꯅ ꯑꯐꯕꯤ ꯃꯧ ꯃꯅꯦꯝ ꯑꯣꯏꯈ꯭ꯔꯗꯤ ꯑꯆꯧꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯋꯥ ꯅꯣꯛꯏ ꯑꯁꯪꯕꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯁ ꯅꯣꯏ ꯃꯌꯥꯝ ꯅꯣꯛꯁꯤꯜꯂꯛꯄꯗ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯑꯆꯧꯕꯅ ꯍꯩꯃꯥ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯈꯪꯂꯕ꯭ꯔꯅꯦ ꯑꯁꯪꯕꯤ ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯤꯅꯤꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯈꯪꯉꯕꯣ